oxygen phangni phangoi anaba do oxygen leiriba adu anaba du shire adu pukale na tounaba matam du da ai masangurin paloi some association doctor gila akanda tolog henkatre de koi resign dawne na no treat dawni dai ga sibo paul ana layeng gi field da leiriba singna profession asigi ethics subjana ngaktuna anaba singi seba tounaba hotnasi haina Chief Minister N Biren phongdokkhre wafam masi rasmedi city gi nauna sagadaba rasmedi city multi speciality hospital ge uref uyung tambagi thoramda Chief Minister N Biren phongdokhibani Imphal East ki Kurai Chingang Bam Laikai da nauna sagadaba rasmedi city multi speciality hospital uref uyung tambagi ngasi pangthokiba thoram aduda Chief Minister N Biren hai Manipur da COVID-19 laijat ke Kham thengna wanaraba matamda rasmedi city na ana layeng gi damak longkiba thodang adu singthaningai ne COVID ki case ka hena hengalako matamda Manipur lengangna status sida leiriba private hospital single loinana kana hona khibane hakchang fana leiba haibasi yamna maru oi fana matik chaba mi oiraga so hakchang nabu fatragadi pumnamak arembane wakalon asina mang thaduna lengak asina miyamgi haksel fana leinaba akanwa mongda thabak paikhalle Marak sida India ki Prime Minister na sector asida kongthang ke ama paikhale khudam oina hauzik Hindi londa doctor tamhanaba kongthang paikhale isagi londa medical tamlagadi hena khudong chaba ama piragane hauzik Minister MBBS tambagi seat hangat pada natana Chorchanpur Medical College amade Siza Hospital da hangdogliba private medical college asida seat kaya leire masina lamdam asida chahi mangagi manungda doctor chamanga di puthokpa ngamlagane Prime Minister ki vision da district khudinge medical college thammu haiba aduki matung ina Manipur ki district kharadasu medical college saragani hona babu kalaba amade pukchel bu senglabadi isona mateng pangbani rasmedi city hodokhiba matamdagi honarakba asina ngasidi Manipur ki private hospital singi manungda mai paglaba hospital ama oire haina Chief Minister na makata ke covid ki matamda rasmedi city na panghiba mayamna dum khangi Alajana phone the launaraga corneraga madugi bedroom nang ido putak te hekalo ICU tora yaroi machine somna yatre somna ICU linkalo ICU wale oxygen many things adugi harodi taw partin chulai biri da launaraga phone da hindumna da ekme mayam punna jointly kenna ki bani aduda rajmedi city na pangiba pigiba cooperation manipur ki praja na kawroi manipur sarkar na kawroi amma kaptan nurses in the doctors in the I request I go professionalism professional ethics madu khatang ai koi madu da best or kan ai koi walk to ba maru ina koi government gi doctors in the I masima I am apple to me professional ethics yo du I wang da na ko madam dai koi da koi gi Akhwin hona se ko punam se amang bata re covid ki ha kar plauner ba matam oxygen phangni phangoi anaba do oxygen leiriba adu anaba du shire adu pukale na tounaba matam du da ai masangurin paloi some association doctor gila akanda tolog henkatre de koi resign dawne na no treat dawni dai ga sibo paul but it's too inhuman aduguma timing do aduguma language to godam late madu ethics masa khangdaba professionalism dagi yaudaba kowe aduguma do ai haide amona aduguma do ai monu ko hanbino ai monu ta hanbino me ki life kan baduna maruni as a doctor as a police as a human being manga tari do victim means anabado asokdo madu kan baduna hana ko ki priority ne Thoram aduga mari lenana Rasmiti City ki chairman amadi managing director Aisrajan hai kumjali singani mari dagi humanitarian service ta Ras polyclinic haina haudokhibani kumjali singani taramari June kuntareta Rasmiti City haina ming onduna lerakhe ngasidi chahi taramapan miyamgi seba tawduna 140 bedded hospital ama oibangamlei neurosurgery plastic and reconstructing na chingba super specialist oiba kaya hapchin bangamlei tha amada kidney ga mari layinaba anaba miyoi lising amaga chamanga CMIC amade PMJAY gi makhada lemna layeng duna lakli staff chatruk leiriba hospital ase kumjali singani tarahumdoi da ISO certified phongduna pungkunmari emergency amade trauma service piriba hospital amane COVID-19 gi matamda hospital asina laukhiba thodangda COVID naraba miyoi lising ama
Chamangaga taranithoi hospital asina layengki masigidamak hospital asigi staff singbu thagale ekar aniromgi park chawba mafam asida sagadoriba multi speciality hospital asida tongan ba specialist thamduna miyamda tongan ba ana layenggi service sing phangangane hospital ase chahi ani makhairomgi manungda commission tounaba pantam thamli haina mangna makhata ki Rajmedi city na koi emergency and trauma patients maximum number da koi service period lak se baduni aduna asmai to na sum lak se da agoi pbd ba service sibo authority kambu singna normally leiriba authority kambu singna se india gi leiriba india government gi makha da leiriba income tax of department makoina handak ta hogiba july gi tang 13 da Northern region की ओइबा income tax department ना मणिपुर देगी मी कुंगा highest income tax payer selection तौरगा मधुद मकई ने felicitate तो बिबगी बोर्ड मखक तो की मधुदा राजनीति सिटी से ऐन हाजर अब कोई से राजनीति सिटी से मंगा सुबह पोजीशन दा ले अदुना मधुगी तम तो कोई द मोमेंट तो बिबी ने काय कुन बिबगी बोर्ड मखक ले लगी अदुना राजनीति सिटी से कोई patient की सर्विस पीबा लोइना national building ama to ko su yam ma choba contribution ama to gi bos ma lai haina me pham da thamjake Ngasiki thoram atuda Health Minister Dr. Sapam Ranjan, Sports Minister Govindas Konthauzam, PSED Minister L. Susindro Amadi, Rasmedi City Chairman Amadi Managing Director S. Rajan Singna, Daiski Member Singh Oiduna Tongan ba MLA Singh, Manipur gi maming leiraba Private Hospital Singh Managing Director Amadi, CSO Singh Mihut Singh Su Saryaki.